ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯎꯒꯤ ꯁꯒꯣꯜ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯃꯗꯨ ꯌꯣꯟꯊꯣꯛꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯆꯦꯡ ꯆꯥꯛ ꯂꯩꯗꯨꯅ ꯆꯥꯗꯨꯅ ꯍꯤꯡꯉꯤ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯇꯤꯟꯅ ꯇꯣꯠꯅꯕ ꯇꯧꯗꯅ ꯍꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯈꯨꯟ ꯑꯗꯨꯗ ꯃꯥꯒ ꯃꯣꯠ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯒ ꯇꯤꯟꯅꯩ꯫ ꯑꯁꯣꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯖꯗꯨꯅ ꯃꯍꯥꯛ ꯍꯤꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯇꯪ ꯎꯍꯟꯒꯗꯒꯦ? ꯃꯥꯒꯤ ꯂꯥꯟꯖꯗꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯌꯥꯟꯒꯗꯧꯔꯤꯕ ꯎꯄꯥꯟꯁꯤꯡ ꯑꯁꯤꯗ ꯍꯥꯏꯖꯔꯒ ꯌꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯌꯥꯟꯕ ꯉꯝꯃꯤ ꯈꯟꯗꯨꯅ ꯍꯦꯛꯇ ꯌꯥꯟ ꯊꯨꯕ ꯇꯧꯗꯦ ꯍꯥꯏꯖ ꯅꯣꯟꯖꯗꯨꯅ ꯑꯁꯣꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯒ ꯌꯥꯜꯂꯤ꯫ ꯍꯦ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ, ꯅꯈꯣꯏꯒꯤ ꯅꯇꯦꯡꯅ ꯄꯥꯡꯗ꯭ꯔꯕ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯊꯥꯡ ꯁꯤꯡꯖꯪ ꯊꯥꯕꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯕꯤꯔꯒꯅꯨ꯫ ꯑꯩꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯂꯧꯖꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯖꯗ꯭ꯔꯕ ꯑꯩꯍꯥꯛꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯅꯆꯤꯟ ꯅꯅꯥꯎꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯈꯟꯕꯤꯗꯨꯅ ꯋꯥꯔꯧꯕ ꯊꯥꯗꯣꯛꯄꯤꯗꯨꯅ ꯑꯃ ꯌꯥꯟꯈ꯭ꯔꯕꯁꯨ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯆꯣꯡꯕꯤꯗꯨꯅ ꯍꯧꯕꯤꯌꯨ꯫ ꯃꯗꯨꯅ ꯑꯩꯅ ꯄꯦꯟꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯗꯨꯅ ꯃꯥꯅ ꯌꯥꯟꯒꯗꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯒ ꯍꯨꯔꯨꯝꯂꯒ ꯎꯁꯤꯡ ꯌꯥꯜꯂꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯙꯔꯃ ꯑꯣꯏꯕ ꯃꯇꯧ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤ, ꯍꯦ ꯅꯤꯄꯥ, ꯅꯍꯥꯛꯀꯤ ꯙꯔꯃ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯍꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯄꯦꯟꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯥꯟꯈꯤꯕꯒꯤ ꯑꯋꯥꯕ ꯑꯃꯥꯡꯕ ꯑꯣꯏꯔꯔꯣꯏ꯫ ꯍꯦꯟꯅꯗꯨ ꯏꯆꯥ ꯁꯧꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯑꯁꯣꯡꯕ ꯎꯃꯪ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯨ ꯅꯤꯄꯥ ꯑꯗꯨꯅꯗꯤ ꯈꯪꯗꯦ꯫ ꯃꯥꯅ ꯎ ꯄꯥꯝꯕꯤꯁꯤꯡꯗ ꯈꯨꯠꯂꯥꯏ ꯊꯥꯗꯨꯅ ꯌꯥꯟꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯐꯥꯎꯔꯝꯒꯅꯤ ꯈꯟꯗꯨꯅ ꯌꯥꯜꯂꯝꯗꯥꯏꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯖꯗꯨꯅ ꯁꯥꯎꯕꯤꯗꯅꯕ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯎ ꯌꯥꯟꯗꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯎ ꯌꯥꯟꯗꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯤ, ꯑꯩꯈꯣꯏꯁꯨ ꯃꯥꯒꯨꯝꯅ ꯁꯤꯡ ꯆꯟꯗꯨꯅ ꯎ ꯌꯥꯟꯗꯨꯅ ꯌꯣꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯎ ꯌꯥꯟꯕ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯐꯖ ꯐꯖꯕ ꯑꯆꯧ ꯑꯆꯧꯕ ꯉꯥꯛꯇ ꯌꯥꯟꯗꯨꯅ ꯑꯆꯧꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯗꯨꯅ ꯑꯌꯥꯝꯕ ꯃꯥꯡꯍꯜꯂꯤ꯫ ꯃꯗꯨ ꯎꯔꯒ ꯅꯤꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯣꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯟꯁꯤꯜꯂꯛꯄꯅ ꯕꯣꯟ ꯑꯁꯤ ꯏꯀꯣꯛ ꯀꯣꯛꯂꯛꯂꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯅ ꯈꯜꯂꯤ, ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯁꯤꯡ ꯆꯟꯕ ꯑꯁꯤ ꯇꯣꯛꯂꯁꯤꯔꯥ? ꯃꯁꯤ ꯇꯣꯛꯂꯕꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯒꯅꯤ? ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯌꯥꯟꯊꯣꯛꯍꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯇꯨꯡꯒꯤ ꯋꯥ ꯈꯟꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯈꯟꯗꯨꯅ ꯌꯥꯟꯊꯣꯛꯈꯤꯕꯅ ꯄꯥꯝꯃꯨꯈ꯭ꯔꯕ ꯎ ꯃꯆꯥ ꯑꯄꯤꯛꯄ ꯐꯥꯎꯕ ꯌꯥꯜꯂꯤꯕ ꯑꯁꯤꯅꯗꯤ ꯅꯣꯡꯃꯗꯤ ꯎ ꯍꯥꯏꯕꯗꯨ ꯎꯔꯛꯇꯕ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯈꯟꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯃꯌꯨꯝꯗ ꯍꯜꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯄꯥ ꯈꯔꯅ ꯆꯥꯎꯈ꯭ꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯈꯣꯏꯅ ꯌꯥꯟꯈꯤꯕ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯀꯛꯇꯨꯅ ꯊꯨꯞꯆꯤꯜꯂꯒ ꯃꯥꯒꯤ ꯄꯨꯕ ꯉꯝꯕ ꯃꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ꯫ ꯎ ꯑꯆꯧꯕ ꯌꯥꯜꯂꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯎꯒꯤ ꯎꯇꯨꯐꯝ ꯈꯪꯗꯕꯗꯒꯤ ꯎꯅ ꯇꯨꯔꯛꯄꯗ ꯎꯅ ꯅꯟꯗꯨꯅ ꯑꯃ ꯁꯤꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯀꯤꯅꯗꯨꯅ
ꯎ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯁꯤꯕ ꯅꯤꯄꯥ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯕꯣꯟꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯔꯣꯏ꯫ ꯈꯨꯟꯒꯤ ꯃꯤ ꯑꯌꯥꯝꯕ ꯀꯤꯅꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯅꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯅꯣꯡꯃ ꯂꯦꯞꯇꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯦꯞꯇꯅ ꯃꯈꯣꯏꯅ ꯌꯥꯟꯊꯨꯔꯝꯕ ꯎꯁꯤꯡ ꯑꯗꯨ ꯀꯛꯇꯨꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯄꯨꯐꯝ ꯊꯣꯛꯄ ꯃꯄꯣꯠ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨꯖꯔꯤꯕ ꯑꯃꯗꯤ ꯃꯔꯝ ꯆꯥꯗꯅ ꯎ ꯃꯆꯥꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯤ꯫ ꯃꯗꯨꯗ ꯕꯣꯟ ꯑꯗꯨꯗ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯆꯥ ꯃꯅꯥꯏ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯕꯣꯟ ꯑꯗꯨ ꯆꯪꯕ ꯀꯤꯅꯔꯕꯁꯨ ꯃꯥꯗꯤ ꯕꯣꯟ ꯑꯗꯨꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯔꯛꯄ ꯇꯥꯟꯖꯥꯗ ꯃꯥꯅ ꯍꯩꯠ ꯑꯃꯨꯟꯕ ꯍꯦꯛꯇꯨꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯅꯤꯄꯥ, ꯑꯩꯍꯥꯛ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯝ ꯑꯃꯇꯪ ꯑꯩꯅ ꯇꯥꯛꯈꯤ꯫ ꯃꯁꯤꯕꯨ ꯅꯪꯅ ꯊꯥꯖꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯔꯒꯗꯧꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯤ ꯑꯣꯏꯔꯔꯣꯏ꯫ ꯅꯄꯨꯟꯁꯤꯗꯨ ꯕꯣꯟ ꯑꯁꯤꯗ ꯁꯤꯡ ꯆꯟꯗꯨꯅ ꯂꯦꯜꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯔꯤꯕꯁꯤ ꯂꯧ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯄꯨꯔꯤꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯇꯥꯛꯄꯤꯌꯨ ꯍꯦ ꯏꯃꯥ ꯑꯣꯏꯔꯕꯤ, ꯅꯍꯥꯛꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏꯅ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯆꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯔꯒꯦ, ꯇꯥꯔꯣ꯫ ꯕꯣꯟ ꯑꯁꯤꯗ ꯍꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯍꯦꯟꯕ ꯃꯤꯁꯤꯡꯅ ꯌꯥꯜꯂꯨꯕꯗꯒꯤ ꯎ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯃ ꯅꯟꯗꯨꯅ ꯁꯤꯈꯤꯕꯗꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯎ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯁꯤꯟꯖꯔꯣ꯫ ꯃꯥꯅ ꯑꯣꯟꯒꯗꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯌꯧꯅ ꯄꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯂꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯎ ꯄꯥꯝꯕꯤ ꯇꯨꯔꯤꯕꯗꯨ ꯁꯒꯣꯜ ꯑꯣꯏꯔꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ ꯃꯗꯨ ꯅꯪꯅ ꯀꯤꯔꯨꯒꯅꯨ" ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯇꯥꯛꯄꯤꯔꯤꯕꯤ ꯏꯃꯥ, ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯕꯤꯗꯨꯅ ꯅꯅꯥꯏꯗ ꯇꯥꯛꯄꯤꯔꯤꯕꯅꯤ꯫ ꯅꯅꯥꯏꯅ ꯆꯤꯡꯅꯖꯕ ꯋꯥꯐꯝ ꯑꯃꯇꯪ ꯂꯩꯖꯩ, ꯃꯔꯝ ꯑꯁꯤꯃꯇꯪꯒ ꯅꯅꯥꯏꯗ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯅꯪꯅ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯒꯦ ꯍꯥꯏꯌꯨ, ꯑꯩꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯇꯥꯛꯀꯅꯤ" ꯍꯥꯏꯔꯕꯗ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯖꯔꯒ, "ꯏꯃꯥ, ꯑꯩꯅ ꯇꯥꯖꯕꯗ ꯎ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯌꯥꯜꯂꯝꯕ ꯃꯤ ꯑꯗꯨ ꯅꯟꯗꯨꯅ ꯁꯤꯈꯤꯕꯅ ꯃꯍꯥꯛ ꯃꯤ ꯍꯥꯠꯂꯕ ꯎꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯧꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ" ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ, ꯑꯗꯨꯕꯨ ꯎ ꯑꯗꯨꯗꯤ ꯅꯪꯒꯤꯗꯃꯛꯇ ꯎ ꯑꯣꯏꯅ ꯍꯧꯈꯤꯕ ꯎꯅꯤ"꯫ ꯃꯗꯨꯗ ꯅꯤꯄꯥꯗꯨꯅ ꯑꯃꯨꯛ, "ꯃꯇꯧ ꯀꯔꯝꯅ ꯎ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯍꯧꯈ꯭ꯔꯤꯕꯅꯣ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ, "ꯐꯔꯦ, ꯅꯪꯅ ꯋꯥꯔꯤ ꯑꯗꯨ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯨ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯕꯣꯟ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯅꯤ ꯒꯧꯇꯝ ꯀꯧꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯨꯅꯤ ꯀꯨꯃꯥꯔꯤ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯆꯤꯇꯝꯕꯔꯤ ꯍꯥꯏꯅ ꯃꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯜꯂꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯙꯔꯃ ꯂꯩꯕꯤ, ꯏꯪ ꯇꯞꯆꯕꯤ, ꯃꯣꯡ ꯍꯥꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯩꯔꯤꯕ ꯃꯨꯅꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯖꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ꯫ ꯃꯍꯥꯛꯄꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯑꯃꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯒꯨꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯃꯈꯣꯏꯅ ꯕꯤꯈ꯭ꯌꯥꯗ ꯐꯪꯂꯛꯄ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅꯁꯨ ꯂꯩꯔꯤꯕ ꯃꯨꯅꯤ ꯈꯨꯗꯤꯡꯃꯛꯄꯨ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯨꯝ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯇꯣꯟꯒꯨꯝ ꯈꯟꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯅ ꯇꯧꯊꯣꯛꯂꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯥꯁ꯭ꯔꯝꯗ ꯂꯩꯔꯤꯕ ꯃꯨꯅꯤ ꯈꯨꯗꯤꯡꯃꯛꯅ ꯑꯄꯦꯟꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ
ꯃꯆꯥꯅꯨꯄꯤꯒꯨꯝ ꯈꯟꯖꯗꯨꯅ ꯅꯣꯡꯃꯇ ꯃꯃꯤꯡ ꯀꯧꯗꯦ꯫ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯤꯗꯨꯅ ꯃꯨꯅꯤꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯈꯥꯗ ꯆꯥꯎꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯃꯨꯅꯤꯁꯤꯡꯅ ꯂꯥꯏꯗ ꯀꯟꯅꯕ ꯂꯩꯊꯤꯕ ꯑꯃꯗꯤ ꯑꯥꯔꯁ ꯃꯗꯨꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛꯁꯤꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯡꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯩꯍꯟꯗꯅ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯤ ꯃꯈꯜ ꯁꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡ ꯑꯣꯏꯔꯕ ꯃꯨꯅꯤꯁꯤꯡꯒꯤ ꯃꯐꯝꯗꯒꯤꯁꯨ ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯖꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯅꯥꯃꯣꯛ ꯑꯣꯏꯅ ꯀꯦꯅ ꯍꯧꯖꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛꯀ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯆꯥꯎꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯨꯎ ꯇꯝꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯖꯨꯕ꯭ꯔꯥꯖ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯗꯤꯇ꯭ꯌ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯃꯥꯅ ꯕꯣꯟ ꯑꯗꯨ ꯁꯝꯗꯨꯅ ꯂꯥꯛꯄꯗ ꯃꯨꯅꯤꯁꯤꯡꯒꯤ ꯑꯥꯁ꯭ꯔꯝ ꯑꯁꯤ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯒꯧꯇꯝꯅ ꯅꯥꯝ ꯁꯣꯟꯕꯗꯒꯤ ꯂꯣꯏꯔꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯨꯅꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯃꯨꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯛꯇꯨꯅ ꯃꯨꯅꯤꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯗꯨꯗ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯀꯅꯥ ꯂꯩꯕꯒꯦ? ꯑꯥꯔꯇꯤꯊꯤ ꯂꯥꯛꯂꯤ, ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯔꯕꯗ ꯃꯨꯅꯤ ꯀꯨꯃꯥꯔꯤ ꯆꯤꯗꯝꯕꯔꯤ ꯀꯧꯕꯤ ꯑꯁꯤꯅ ꯃꯈꯨꯠꯇ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯗꯤ ꯑꯍꯥꯎꯕ ꯎꯍꯩ ꯄꯨꯊꯣꯛꯆꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯅꯕ ꯂꯥꯡꯖꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯆꯤꯗꯝꯕꯔꯤꯕꯨ ꯍꯦꯛ ꯎꯖꯕꯗ ꯃꯊꯃꯣꯏꯗꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯁꯨꯝꯍꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯨꯅꯤ ꯀꯩꯅꯥ ꯑꯗꯨꯅꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯀꯣꯛ ꯈꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯒ ꯄꯣꯠꯁꯤꯡꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯐꯝ ꯑꯗꯨ ꯍꯦꯛ ꯎꯖꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯇꯨ ꯆꯨꯡꯂꯗꯨꯅ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯨꯅꯤ ꯒꯧꯇꯝꯅ ꯎꯔꯒ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯒꯦ? ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯆꯟꯅꯈ꯭ꯔꯤꯕ ꯄꯥꯈꯣꯡ ꯑꯁꯤꯗꯤ ꯐꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯈꯣꯡꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯔꯥꯅꯤ ꯑꯣꯏꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯃꯥꯅꯕꯨ ꯇꯝꯕꯤꯈ꯭ꯔꯕꯗꯤ ꯑꯩꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯁꯤꯡꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤꯅꯤ꯫ ꯏꯁꯤꯡꯗꯤ ꯍꯥꯞꯂꯨꯕ ꯄꯥꯇ꯭ꯔꯒꯤ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯏꯁꯤꯡꯒꯤ ꯃꯍꯥꯎꯗꯤ ꯃꯥꯡꯕ ꯂꯩꯇꯕꯒꯨꯝ ꯅꯨꯄꯤꯗꯤ ꯂꯩꯐꯝ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯒꯨꯟꯗꯤ ꯃꯥꯡꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯑꯃ ꯂꯩꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯊꯣꯏꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯌꯦꯡꯍꯧꯕ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯔꯥꯖꯀꯨꯃꯥꯔ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯃꯨꯅꯤ ꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯋꯥ ꯍꯧꯗꯣꯛꯆꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯨꯅꯤ ꯀꯩꯅꯥꯒꯤ ꯃꯁꯛ ꯎꯍꯧꯗꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯃꯨꯅꯤ ꯀꯩꯅꯥꯅꯁꯨ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇ ꯃꯁꯥꯗ ꯑꯋꯥꯠꯄ ꯄꯣꯠ ꯑꯃ ꯂꯩꯕꯒꯨꯝ ꯃꯁꯥꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯨꯅꯤ ꯀꯨꯃꯥꯔ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯃꯆꯟꯕꯨ ꯌꯦꯡꯖꯔꯒ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ꯭ꯔꯥ?" ꯍꯪꯖꯩ꯫ ꯃꯈꯣꯏꯅ ꯂꯨꯅ ꯇꯧꯖꯕꯤ ꯃꯆꯟ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯗꯨ ꯎꯖꯔꯒ ꯃꯨꯅꯤ ꯀꯨꯃꯥꯔꯁꯤꯡꯒꯤ ꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯆꯟ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤ ꯃꯨꯟꯅ ꯈꯪꯂꯤꯕꯗꯤ ꯒꯧꯇꯝ ꯀꯧꯕ ꯃꯨꯅꯤ ꯑꯁꯤꯇꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯀꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯈꯪꯕ ꯉꯝꯕꯅ ꯃꯍꯥꯛꯇꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯖꯤꯕꯒꯤ ꯄꯤ ꯄꯥ ꯑꯣꯏꯕꯒꯤ ꯃꯔꯝ ꯃꯨꯟꯅ ꯈꯪꯕꯅ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯗꯦ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯨꯅꯤ ꯀꯩꯅꯥꯒꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯔꯝꯗꯤ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯆꯟ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯍꯪꯗꯨꯅ ꯑꯁꯦꯡꯕ ꯈꯪꯕꯗꯤ ꯉꯝꯈꯤꯗꯦ꯫
asumna lairakpana nongmadi Rajkumar sagol tongduna arsha maduda thunglari. Rajkumar bu hek ujabada muni kainagi thamuidu awaba koktuna ising puthokserga Rajkumar gi makhong samthoksari. Aduga ayingba ising puthokserga pijari. Aduga amunba uhai lauthokserga Rajkumar gi mafamda pijari. Madu Rajkumar na laujaraga ising thaksari. Uhai sajari. Aduga makhoi anigi mamit ani adudi nungsiba prem gi miyengda yengnajari. Makhoi anigi nungsina yengnariba adu mabung oiraba muni Kumar Singh aduna ujaraga khanjaraki. Aikhoi gi isan asina nahan makhai safam thakpam khangdana leiramlaga ngasi Rajkumar asi lakpadagi mapungda nungaijaba phauduna mamon nungaijaba mau uliba sidi nahan makhai magi saliba pakhong adu Aikhoina phongba ngamdrabasu ngasidi Rajkumar asi lakpiduna aikhoina khangdaba pakhong phongbibagi aikhoina kari mana pigani adu aikhoidi Muni Kumar Singh ni aikhoina pigadoriba mana asibu mana punsi supa manakta thambirabadi aikhoigidi laibak phaba haibadu oigadoribani madunatana bonda laibi Muni Kainani khaduna mabu miraiba tholakpa matamda aikhoigi thamoida isangidamak karisu tawjaba ngamdana pambom tingba ngamdana sangna thamoi khudum suduna laiba tarabadi maduna karam tawba asumna khanaduna mapuning sing adu yamna wana masan gianingba apamba thungnaba Muni Kumar Singh thamoi sing adu awabagi saruk oiki nomida adudagi Muni Kumar Singh aduna masan boluna tawjaba henki makhoina masan gidamak mathamoida asumna khanki aikhoina matik sabani pa mamam oiramlabadi isan gi apambada ibung sing aikhoi leiri nangi naning tawjau hairamgadabani adu aikhoidi aikhoidagi hena tonba misa amamuk leiramlaroi khanjaduna Ishwargi nam sonuna leijariba aikhoina ningthaugi maja ibungo Rajkumar da isan bu karamna ibema nahangna ningjaba thungjaro haina isin singa sina yathang pigadoribano onthona thina tambiram khrabai khogi laibangi haina raga masa masagi nongdamu ninda tawduna lona tumin mamitigi mapi sintharaga magi mathau tawnari makhogi thamoida asumna khali nongmata maning thunganjaba ngamdraba aikhoina isan gi apamba ningbabu karamna khamgani amaromda jibagi athoiba lambi di nungsiba prema sina athoiba lambi ni su hairi masibu aikhoina mabungi haiduna karamna thingadoribano aikhoina ngamba haibabu asoiba ranbada sap tawjaba masinatana karisu upai leiti aduna taibang sembi baibungo nafamda nana aikhoigi irakta poksabi laibak thirabi isan asimatadi nafamda sinajarabani ibungo na matam laibak khibikta mahakpu thaujanbiduna ngakpi senbiu hairaga Muni Kumar Singh mathamoidu khanpham khangdana masanupibu Ishwargi mafamda sinajaraki asumna Rajkumar amadi Sidambari kaubi Muni Kaina asina nungsinaba horakle Rajkumar asina su Muni Kainabu nongmata udaba ngamlaktri aduga Sidambari kaubi Kaina asina su Rajkumar asibu nongmata laktabada laifam chafam khangdana leiribadu uraga Muni Kumar Singh thamoidu awaba hekta oiki aduga masan kainana Rajkumar lakpaga harau leibadu yengjaraga makhoigi mathamoi singadu yamna nungaijarami haujikti makhoi animak thamoi masak khangnaduna matam ahangba phangbada wari sanaba horagle Rajkumar na ibemabu yengjaraga hairaki ibema mataw asum tawna kayam kuina leikhisi hairibano ibemana pakhang imang thaduna aigi mongba iran yaida lengbigadaba karamba phaba thajano takpirogaba ngaingamdraba thamoi asina ningongi khanbiriba wakhalbu khanganbiba matam oidribra haina pakhangi yawama pawbu ningon oibi mafamda pawhangjaraki pakhangi wadu targa ningon oibigi thamoigi wabu pakhumjaraki isabi bungo nungsiba nanaw laibak thibibu pamunakada pubige khanbiribadu naken thana loikraba basanta thana pankhalakpa
ꯍꯧꯔꯤꯕ ꯎꯄꯥꯟ ꯎꯄꯥꯟꯁꯤꯡꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯕ ꯊꯥ ꯖꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯈꯜꯒꯤ ꯃꯌꯣꯟ ꯆꯣꯡꯕ ꯊꯥ ꯐꯥꯏꯔꯦꯟ ꯊꯥꯅ ꯂꯥꯛꯄꯗ ꯄꯥꯝꯃꯨꯕ ꯃꯇꯨꯡ ꯏꯟꯖꯗꯨꯅ ꯄꯥꯝꯃꯨ ꯁꯦꯕꯥ ꯇꯧꯖꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯕꯨꯡꯉꯣꯒꯤ ꯃꯈꯣꯡ ꯁꯣꯛꯆꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯖꯨꯕ꯭ꯔꯥꯖꯀꯤ ꯊꯃꯣꯏꯗꯨ ꯅꯨꯖꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯅꯤ ꯀꯨꯃꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ ꯅꯅꯥꯏ ꯑꯩꯗꯤ ꯕꯣꯟ ꯑꯁꯤꯗ ꯆꯥꯎꯖꯕꯤꯅꯤ ꯀꯣꯅꯨꯡꯒꯤ ꯆꯠꯅꯔꯣꯟ ꯈꯪꯖꯗ꯭ꯔꯤꯕꯤꯅꯤ ꯑꯩꯍꯥꯛꯄꯨ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡꯗ ꯄꯨꯕꯤꯗꯨꯅ ꯊꯝꯕꯤꯔꯕ ꯃꯇꯝꯗ ꯆꯠꯅꯔꯣꯟ ꯈꯪꯗ꯭ꯔꯕꯤ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯄꯨꯒꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯗ ꯅꯅꯥꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯣꯡꯃꯇ ꯄꯣꯊꯥꯖꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯤꯗꯒꯤꯁꯨ ꯅꯥꯟꯊꯣꯛꯆꯕ ꯉꯝꯖꯗꯦ ꯅꯅꯥꯏꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯁꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯕꯨ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡ ꯅꯅꯥꯏꯅ ꯑꯁꯣꯏꯕ ꯊꯧꯒꯜꯂꯣꯟꯗ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥꯕ ꯃꯩꯁꯥ ꯂꯥꯡꯒꯗ꯭ꯔꯥ ꯈꯟꯖꯕꯗ ꯅꯅꯥꯏꯒꯤ ꯊꯃꯣꯏꯁꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯖꯕ ꯉꯝꯖꯗꯦ ꯅꯅꯥꯏꯗꯤ ꯕꯣꯟꯗ ꯂꯩꯖꯕꯤ ꯑꯆꯝꯕ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡꯖꯕꯤꯅꯤ ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯀꯣꯅꯨꯡꯗꯤ ꯑꯀꯦ ꯑꯃꯧꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯏ ꯊꯤꯒꯗꯕ ꯂꯩꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯒꯤꯗꯃꯛ ꯐꯪꯕꯤꯔꯛꯀꯗꯕ ꯑꯋꯥꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯩꯅ ꯍꯥꯟꯅ ꯈꯟꯊꯖꯔꯨꯔꯒ ꯑꯋꯥꯕ ꯋꯥꯈꯜꯅ ꯅꯅꯥꯏ ꯑꯩꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯋꯥꯈꯜꯒꯤ ꯄꯣꯂꯨꯝ ꯄꯨꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯎꯖꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯇꯤꯛ ꯆꯥꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯣ ꯈꯟꯖꯔꯨꯔꯒ ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯍꯪꯖꯗꯨꯅ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯅ ꯂꯩꯖꯔꯤꯕ ꯑꯩꯍꯥꯛꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯄꯣꯊꯥꯐꯝ ꯈꯪꯖꯗꯦ ꯅꯅꯥꯏꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯍꯧꯗ꯭ꯔꯕꯁꯨ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯅꯥꯏ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯑꯁꯨꯝ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯌꯦꯡꯖꯔꯒ ꯀꯞꯆꯔꯛꯈꯤ ꯏꯕꯦꯝꯃꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯅ ꯏꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯋꯥꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯉꯥꯜꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯕꯨ ꯁꯈꯤ ꯊꯝꯗꯨꯅ ꯋꯥꯁꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯂꯝꯆꯠ ꯐꯖꯕꯤ ꯅꯪꯕꯨ ꯍꯦꯛ ꯎꯖꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯈ꯭ꯔꯕꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈ꯭ꯔꯔꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯂꯣꯏ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕꯅꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯤ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯈꯦꯠꯅꯩ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔ ꯑꯣꯏꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯇꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯆꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯦ ꯈꯜꯂꯕꯗꯤ ꯏꯁꯣꯔ ꯂꯩꯇ꯭ꯔꯕ ꯃꯟꯗꯤꯔ ꯑꯣꯏꯗꯨꯅ ꯍꯥꯡꯅ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕꯤꯔꯒꯅꯨ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯡꯁꯤꯖꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯨꯅꯤ ꯀꯩꯅꯥꯅ ꯀꯞꯂꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯖꯗꯅ ꯃꯨꯅꯤ ꯀꯩꯅꯥꯕꯨ ꯀꯣꯡꯈꯠꯄꯤꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯞꯃꯤꯟꯅꯈꯤ ꯃꯕꯨꯡꯉꯣ ꯆꯠꯈ꯭ꯔꯕꯗ ꯃꯨꯅꯤ ꯀꯩꯅꯥ ꯑꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯅꯥꯀꯦꯟ ꯊꯥꯅ ꯂꯣꯏꯈ꯭ꯔꯕꯗ ꯕꯥꯁꯟꯇ ꯊꯥꯅ ꯂꯥꯛꯄꯗ ꯃꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯖꯔꯒ ꯃꯁꯥꯒꯤ ꯑꯁꯣꯟꯕ ꯃꯄꯣꯛ ꯑꯗꯨꯒꯤꯗꯃꯛ ꯈꯟꯖꯔꯒ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯔꯤ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯍꯥꯏꯍꯧꯕ ꯉꯥꯡꯍꯧꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯠꯇꯅ ꯇꯥꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯈꯤ ꯃꯥꯅ ꯈꯜꯂꯤ ꯉꯁꯤ ꯃꯥꯅ ꯍꯥꯏꯍꯧꯔꯤꯕ ꯑꯩꯗꯤ ꯕꯣꯟꯗ ꯆꯥꯎꯖꯕꯤꯅꯤ ꯀꯣꯅꯨꯡꯒꯤ ꯆꯠꯅꯕꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤꯅꯤ ꯅꯅꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯖꯕꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯖꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯖꯨꯕ꯭ꯔꯥꯖ ꯑꯗꯨꯁꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯥꯅ ꯉꯁꯤ ꯍꯧꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯏꯁꯣꯔꯅ ꯀꯔꯝꯅꯕꯨ ꯇꯝꯕꯤꯔꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯖꯗꯨꯅ ꯃꯄꯨꯛꯅꯤꯡꯗꯨ ꯑꯋꯥꯕ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯤꯄꯥꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯣꯟꯗ ꯆꯠꯇꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯂꯩꯕꯥꯛꯀꯤ ꯊꯧ ꯄꯨꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ
aduna ipana Mansu leibaki ningthaugi majai bema malabu imau oige khale mapa ningthau adusu aiga yamna nungsinakhraba marupni mahak aihak naha oiringaidagi masai sa pinaduna ngai sen oina si haina khibana aina magi masanupibu imau oige hairudrabadi aikhoi anigi marakta nungsinadaba haibadu soidana oiragani aduna nangna nanai singaloinana Mansu kauba desda satuna Rajkumari malabu yenglu so hairakhi mapa ningthaugi wadu taraga Rajkumargi kokta brajana tabugum awaba mai salangki magi matawadu uraga ningthauna aina hairiba sida nangna kari khanduna nungaitaba mawong ulibano hanglaklabada Rajkumarna makhut ani lonajaraga haijarakhi Pabung Maharaj nanai nasadi pabunggi adugumba akan bawasak amalai haiba khandabana kanagumbi amagi maphamda angan banumit thabu panduna wasak saruri nanai gi wasak asimatadi ngaksaningi magi waru taraga mapabung Maharaj gi thamuidu puba ngamdana lektharakhi amuk hana hawalakhidre mapagi mawng aduda Rajkumar su awaba saina phangle masana haijarakhi Pabung Maharaj nanai bu okta banasani haina khanbiganu Pabung na hana sigumba waram mamalai haina takpiram labadi nasana Pabung gi yathang ngaksaram gadobani adubu nanai nasana asumba sengba dubak Pabung gi nafamda hangasjabada Pabung gi thamoina nasa ai busu nungsijabana nasa gi aningba busu yaihaningdabana thamoi maisak oina haidokhiwa fambu ngaksaningba Pabungna nasa ai bu mone yenglamlaga Sangsar thadokhiba sibu nasa oiba aina karamnabu khangduna hinghaugadoribano hairaga mahak kablakli magi kapagi khonjal taraga konungda lairiba pumnamangna sensilaktuna tawriba mawong asidi kari mawongno haina duna mayam pumnamak kamnarakli asumna ningthaugi mathau mangam pumnamak loirabada Rajkumargi thamoida nungaifam khangdana laikhi mahakna khanki aigi wasak ngangnabagi damakta ipana magi wasak adugi damak aingonda kari hairamdana masamak wasak ngaksaba ngamdrabani pani khanduna mathwai thakhiba simaktana ipana aibu penbiba masa haibadu oiramgadra penbidaba masa ama oiduna lehaurabani khanduna Rajkumargi thamoi nungaifam khangdana punsidu lenba horakli adubu mana khanki ipana haiba matam adudadi aina apambadu hairubadagi magi thamoi kaiduna masaigi apamba wasaksu kahningdabadagi ningba kaina sikhibani ipana hana hairamlabadi ehak ipana haibai lamgadobani adubu laina tamkhibana gi nungsijabi magi maphamda wasak parai thamkhibana amu hana wasakti thugaira roi khanki asomdana Mansu leibaki Rajkumari mala haujik mathot karakpi mapung marai pharabi Rajkumari ama oirakle mahakti mabu pokpa mapabung na khanganbadagi angang oringaidagi hauna Rajkumar Aditya gi wakhanda tauduna laikhi adubu nomatasu Rajkumar Aditya na magi manakta laktuna amadi manai tharaktuna magi mapau amata tahan khibalaiti aduna mapuning adu yamna wajaki karigumba mabu hundok piramduna atopa Rajkumari amaga khangnaba yaurabra adum oiramba thoklabadi ai laibangna karam thokadoribano nupi obi ai khoidi pokpi bai pai mani magna pokpi duna saunaba yoksarakpagi mahidi makhoina pamjabani pada dan tawjaraba matamaduda nupi obi ai khoigi pokpi rakpa amadi yokpirakpagi laman singba saksai haina bedana hairi aduna ipaning thauna magi maphamta thajaduna aina su mabu ipuroiba oijaragani khanduna ngasi phauba kanagumba amage wakhan khalluba leitana hingjaribi aihakni adubu ngasi phauba Rajkumargi afongba natraga aronba paw amata su tahanbiba leitri aigi laibaga sibu karamna tambiramgadoribano khanjaduna wana leiri aigidi mahak adu ipana pibiba aigi poroibani aduna magi wakhal natana atopa kanagisu khanpham thokti khanjaduna lenjari asumna lairakpana basanta matam oiraklabada Rajkumar Aditya
ꯃꯁꯥꯅ ꯏꯕꯦꯝꯃ ꯃꯨꯅꯤ ꯀꯩꯅꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯥꯁꯛ ꯉꯥꯡꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯐꯔꯦ, ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯂꯧꯔꯨꯔꯒ ꯏꯄꯥꯒꯤꯁꯨ ꯋꯥꯁꯛ ꯉꯥꯡꯅꯕ ꯃꯂꯥ ꯀꯧꯕꯤ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯥꯎ ꯑꯁꯤ ꯇꯝꯖꯔꯒ ꯃꯥꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯒꯦ꯫ ꯃꯗꯨꯗ ꯃꯥꯅ ꯌꯥꯕꯤꯔꯛꯂꯕꯁꯨ ꯐꯔꯦ, ꯑꯗꯨꯒ ꯃꯥꯅ ꯌꯥꯕꯤꯔꯛꯇꯕ ꯊꯣꯛꯂꯕꯁꯨ ꯐꯔꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯋꯥꯁꯛꯁꯨ ꯉꯥꯛꯅꯕ ꯑꯃꯗꯤ ꯏꯄꯥꯒꯤ ꯋꯥꯁꯛꯁꯨ ꯉꯥꯛꯅꯕ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯃꯨꯅꯤ ꯀꯩꯅꯥ ꯍꯥꯟꯅ ꯂꯧꯔꯨꯔꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯕꯣꯟ ꯑꯗꯨ ꯁꯝꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫